welcome back to another video. So ngasigi video study koi nahan gi video crush ki reading tau khra matungda mayam na muk hena request tau birak pa video current relationship reading gi video tau doine ko ado sigi reading si so ina mamang da haiza badumai na chap manana adum like tha ama pharam gadra pharam gi roidra di khangde dumai na ikoi da bida tau khida di ngai jari bane ba ko adubu mayam gi request ki matung ina ngasi so mo current relationship ki reading si tau jara kadawre aduga makata boy na haidi video se matang ko ngasigi na si se leraga matang da dum separated relationship reading adege according to your day of birth sigumba video mayam se dum matang thagat chara age aduna mayam na agi channel asibu makata na support to biyo madi grow to bada help to biyo haiba se haijaraga ngasigi video se hojage do ngasigi video se su general reading oi banina yamna personality resonate tor taba yai because duna personal reading to winning basingna agi Instagram link to agi description box capture mage do da changaga isana DM to biraga sagi slot booking to bibi ani ko isani yeng bining ba do da aduga hoi kashanya ne te duga kay hani ay say subscriber body yam jadri do taraga su imanabagi 8 macha amtang tawjaram ge ko mayam na movie ticket kumba adagi event ki ticket kumba online da booking taw bining baleragadi cheisu.in hariba website asida changbiraga isa na apamba event to gi or movie gi ticket sing do online da online gi khuthang da booking taw biba yagani aduga cheisu.in hariba website asigi link to su ai makhada gi description box ta hapcharam ge aduga lakadoriba October gi tang kun humdoi nongmaijing numit asida evening stars film prediction gi makhada puthokchaba film akang bana chom hariba film sa silhaiba ga tinaga kumbane buka the sigi film se MSFDS ta release tawjagani aduna sigi film se ingbining basingna hojiki cheisu.in hariba website adu changbiraga online gi ticket booking tawbiraga ko adum yengbalak piyo mayam sulak piyo ai su leijaram ge aduga mayam punna film du enjoy tawminase aduga hoi siwa nga ye to pag syo hiding ay lezade ado mayam na cheisu.in busu support to biyo ado ngasi ko na di video se hower se matamang handa bida. Let's get into the video. So pile A gidamakta card che pick tawjara agi ko ado card che pick tawjringai gi so pile A gidamakta card che pick tawjara age ado pile A khan bi basing na sigi reading ste gi dum general reading webinina yam ka hena personally resonate tawjraga so isa gi dum current relationship ta base toraga lo ba yaba advising dum lotion view ko adu nga sigi reading asidi energy card input tawroi just tarot card na khak tawraga yenggadoi ne do yamna chamna ko chamna yam ka hena deep oina di chang da bida hai tare ko maina yengse haidi pile so hom so banina ko aduna adum hauji go through tawriba isagi partner gi feelings adagi advice adagi future gi vision adumaina yengase ko the devil ka Four of Wands, Nine of Swords, so sigi card singje pile A khanbi bai china number wapang singi da bakta adum hoji current relationship da kai thoi bage kai orak pi hai bagi vision pi doine ba kwa ada piri ba card sing sida sigi card ani sina isagi partner gi feelings layer ni kwa adagi sisina future gi vision adagi problems that may arise adugumada emphasize torakadoi card se ado card singje sisina kari interpret tawrino pile A gi damakta kari tambage habdo
mayam punna yengminnarase ahambada 4 of Wands hariba card chi tholeko 4 of Wands hariba card chigi matungina hoi card chigi interpretation chigi matungina budi marriage channel adugumba khara describe tawe ado simak hekta interpret tawe habadi leite ko adubu hoi chile now pile a yengbiriba singda ado marriage ki matam se khara nakshila e na takpo oibiyai natraga na relationship se marriage yongna phasna tungkoina chatminaba pame habado isagi partner sina ko adugumba way da interpret tawe yai ba means isagi partner sina sigi relationship se phasna settle taraga tung koina future da chatminaba pami ngaktangi chakat tawa pamde adumaina interpret tawa ya or isagi partner sina marriage kumbagi yamna adum wakhalon leiba marriage kumba pangthokningbagi wakhalon leiba ko adugumbagi wakhal leiba oibisu yai aduga furthermore sigi card chigi matungina pile a khanbiri bechil now singse isagi partner sigi family na isabu yamna yaba ko haidi isagi partner sigi family sina isabu yamna adum nungsibiba or yamna yaba adugumbagi vision adum oye furthermore sigi card sigi matungina adum sigi relationship se family gumbagi side tagi sigi isagi partner gi side tagi di family gumbagi oiba problem di thodokna arise tawningai leitabagi mong matawda laeba ko so isagi partner sina relationship je phasna settle taraga long lasting oina marriage hawa chatminna ningba ama natraga na hawik se marriage kumbagi wakhalon leiba ama adugumba kharagi vision pi and then sigi relationship je isagi partner sigi family side na phasna approve tawba isagi partner gi family na dum yaba ko aduga isagi partner gi family na dum phasna support tawbirakadaba relationship ama oye ba ko makha tarakpa card china isagi pile a khanbiriba singi isagi eba feelings ki mar da vision pirakta do isaje hauze relationship sida yamna happy and settle oibagi mong da oye duga hoi problem lai biba kangbu khara masu yawbiram ba yai ko do problem lai ye hai taraga su hauze se ngasi ngarang je ko problem lai taraga su dum kitang problem du dagi kitang na thairak pa matam problem du direct solution mak phang mana traga su problem du kitang na thairaga kitang happy orak pa matam or kitang romantic feel tarak pa gumba adugumba khara theina biram ba yai adagi relationship sida ko toxic chatba adugumana tongana lerga relationship sida isagi partner se sisina isagi damakta yamna khanbi bagi feelings ama isana phaweba ko aduna sigi card sigi matungina pale khanbi ba singse isagi partner sina isabu yamna adore tawzaba isagi damakta yamna khanbi ba adugumbagi mong ma taw khara uiba aduna isana su kitang chawthokpa haigadra mangonda budi uthokpa natraga su isada kitang proud feel tawzaba or kitang kay haini wakhal nungai jabagumba adugumba khara adum phawbagi mong ma taw uiba ko aduga hauze makki oina relationship se problem ithok tabida yam spot oina chatpagi mami di ui aduga problem thokpi ba singi su problem da dogi kitang na thairaga happy oina leibagi ko hauze oina ngasi ngarang amadi hayeng swaina ko hauze present da go through tori ba se sisi da kitang adum problem lai taraga su problem na thairaga happy oina lithokpa ngambagi mong ma taw khara ui ba ko aduga la iba card sina isagi relationship sigi future da tholakpa yaba amadi advice kumba ko future gi vision problem tholakpa yabra advice kumba dumai laktoineba ko so first of all relationship je hauzi makep indi problem gumba se thoidokna leite dubu future da ko future se kayamna matam bound tawino haibadumakti haiba ngamde anakpa future oi bi ai apa future oi bi ai ko dubu future da mi phattaba khara na ko mi phattaba se stranger na di oiraroi isaga nakna chanaba maruk mapang relatives natragana nupa siga nakna chanaba maruk mapang relatives ko adumaina sak khangba mi khara na di oirani ba stranger na di oiroi ba ko mai sak khangba mi khara na relationship sida kalakpa khambanba khara phawba dagine isagi relationship sida gap ama create tawdaba natragana relationship se afaba lambi da chatanabagi damakta pau tanthok tanjin tawba or phattaba mayama injan ba khochan ba tawba adumaina kitang negative oiba influence khara pirakpa yaiba ko mioi kharana aduna yarigai isagi relationship se low ki oina thambiyu mingon da isagi relationship ki matter sing se yarigai share tawdana bo hotna biyu khatna chaina ba makta warsu nungai da ba makta warsu isagi marakta thamna bo hotna biyu haiba advice se phange ba ko sigi card sidage maram di isagi relationship da kalakpa isagi partner gi side ge bi isagi side ge bi mi khara lei ba duna section na haina singna chakpiyo ba ko aduga future sida ko haidi like isagi like relationship sigi futures da pile can be basing sina hoziki
lakadoriba problem do migi influence kumbado isana avoid tawba ngamhodre natragana isagi partner na avoid tawba ngamhodre aduna mingon migi influence sangbadagi khatna chainaba or nungai daba khar thue na khalase ba amaina khatna chainaba nungai daba khar thokpadagi anxiety gumba stress gumba kwa adagi like kitang wa macha ma khuding gi sudum khatna ba gumba adagi relationship je problem sungai leram dab do khara problematic orak pa gumba adu relationship je tung goina chatlaroi kaina worry tawjabado adu gumba khara thengnarak pa yai aduna sigi problem se thengnadana bagi dawta anxiety stress and worriness ya thengnadana bagi dawta matha saba incident ne thengnadana bagi dawta yari gai mingonda isagi relationship ke ba matter disclose tawba mingonda yamna worry sadok sajin tawba open oi ba ko adu gumba da yam ka hina tawbi ga no relationship ki matang na di low ki oina lebiu have advice side ani makki damakta phange ba ko sige card chidagi nupa gi side again nupi gi side again or isagi partner ani makki side te ge hai tare ko admaina phange furthermore sisina mo future gi vision pigadoine because of future gi vision sida hojiki problem sing sei sana fazna avoid tawraga chatpa ngam taragadi amana amabu nourish tawba ko amana amagi damakta strongly lepa adagi isa je failure ama thengnare haga so isagi partner na motivate tawiba isagi partner sina incident ama thengnaraga so isa ne help tawiba adumaina amana amabu mateng pangnaraga understanding maintain tawnaraga ko adagi future ge ba hope me ama vision me ama sagat minaraga smoothly chatpa ngambagi vision di leiba ko tawbatabu gi problem sing se yari gai ti avoid tong na bo hotna biu aduga problem se thola e haraga so phasna solve tong na bo hotna biu bu ko wari watai shana dana yari gai communication gap kumba se thamna na phasna solve tong na bo hotna biu have advice se card chi dagi phange bo ko ado problem sing do phasna avoid tor ga chat ngamaga di aphaba future gi vision lei hai ne ba so pile A gi oina current relationship ke ba reading se sida loijare sidagi do mayam na lobo ya ba advice solution biraga mathangi reading amunga minera se ngasi gi endi pile A gi se matang sa solution jarage. Hey guys, so pile B can be ba ichilna mar mapang singi damakta ko Korean relationship haidi hausa like relationship te lebi ba mayam gi damakta pile B can be ba sing do adugi Korean relationship siga ba vision khara pujar e do card china kari vision pige habado yeminare se ko aduga card se dum aina pick tawba se hoi pile A ge budi handak ki di reverse yaw khidre das maina reverse dum yaw ba se reverse reading tawdaba reader se dum laibani ko do reverse reading tawdaba se hoi masa na dum hainajaba gi dumaina reverse reading tawdaba rambi ai do ai gi di reverse reading tawe reverse reading tawbasina hoi mina di problem mayam oi be ai khope ai na pakhacha be ai do tholakadariba problem dugi awareness ama pihoragadi avoid tawba ngamgadra na khanbagi aina reverse reading se tawjabani boka do aina sum haina khiba oibani na adum tawjai haiba tare so sigi card sing se pile B khanbi by chilinau singi damakta pick tawre so card ani sina isagi partner gi feelings leraga sisina future da tholak pa ya ba problems and all adugumbagi maramda vision pirakadoi bako ado pile B khanbi ba maruma pang chilinau sing se hauzik relationship se kitang problem gumba face tawbiba or face tarak pa yabagi mami khara ui ko face tawbiba or face tarak pa yabagi mami khara ui haibagi maram sing sisu ai card sing sina amamam ta haijarake. First of all, magician hariba card reverse the thole AC gi card china isagi partner gi feelings describe tawgadoi bako ada isagi partner se nupa oigera nupi oigera ma moi se kitang mind games khara sana ba ko intellectual knowledge yamna high oibo orambi ai natraga na yamna clever minded oibram oibi ai domaina mind games kumba khara sana ba haiba adugumba wakhalon khara chele duga masa se kitang overly confident oizaba masada ko adugumba characteristics khara chen ma male the relationship sida hauzik se adum relationship sida ko magi side gi so effort thadaram gani thada de habade te do ma se amu yamna stubborn oiba anam gan bagumba ko aina khalli ba se chumdradi ya de habagi wakhalon se amu hekta phok pagi ta da taweba ma se ma yamna pharamba yai ko aduga yamna relationship sida yamna achauba contribution piramba yai tawbadabu masana masabu yamna high oina khanjaba ko adagi mana
ꯃꯥꯅ ꯈꯟꯕꯁꯦ ꯆꯨꯝꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯍꯦꯛ ꯂꯩꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯔꯤꯂꯦꯁꯟshipꯁꯦ ꯃꯥꯅ ꯈꯟꯕꯁꯤꯡꯁꯦ खितंग ओइथोक्तबगुम्बा को और ओइथोरक्तबा याबगी ममीगुम्बा खरा उइबा अदुना मरम ओइरगा मासे रिलेशनशिप सिदा मसा मथंदा माना खनबजे ओइद्रे हैबगी पंगसावदा सौनिंगबगुम्बा अदगी मरम सुने लेतबदा खतनाबा हौबगुम्बा अदुगुम्बा खरा तौरक्पि याइदुना इसाना खितंग चेक्सिनना लेबियो को अदुगा अदुमक हायना रिलेशनशिप से हेक्ता फत्तबा ओइरनी हाबजे नते अदुबु मागी फेस ने बसिसे को मासे दुम यामना फाबा मी ओइतारगसु मागी फेस अमा लेबा माना ngamdradi yade mana chumdradi yade haibagi mongda kwa adugi face tu da khatna chaina ba adum magi wakhal magi mood ki matungina adum khatna ba bu oiro sauna ba bu oiro marai makta bu oiro mana ngamdradi yade haibagi mongda khara kai haini giri takshan wagumba adugumba khara tarakani ba ko aduna yari ga isana oina haidi amana saurasu amana hanba amana lalasu amana ngakwa damaina taraga contribution taraga relationship se chatmin nagadamni na magi face se loidri bauti isa na khara gyan ta na ko forgive tauba adagi understand taubiba damain taraga chatpina ba hotna biyo haiba vision se card dagi phange ba ko अनिशुब कार्ड किंग ऑफ पेंटेकल्स कार्ड से थोलेबा किंग ऑफ पेंटेकल्स कार्ड की मतुंगिना पालबी खनबिरिबसिंगसे इसा इसाजे हौजिकसे कैरियर गुम्बगी देगी पैसा नुसागी गुम्बगी खितंग वखल जरांगनबगुम्बा अदुगुम्बा खरा थेंगनबा माले हाइदी कैरियर गुम्बसे फजना सेटल तौद्रदी कमाय तौनी काइना खनबगुम्बा और पैसा नुसागी ओइबा फजना हाइदी हौजिक पैसा तालहौद्रदी करम कान तानी काइना एग्जांपल नि कोइना बिजेसन माइना पैसा नुसागी ओइबा कैरियर गी ओइबा खितंग वखल जे माइंडसेट से नाका नमर डाइवर्ट तौरगा लेबा मालेबको अदुना रिलेशनशिप सिदा कया का हेना टाइम टेंशन पीबा ngamdabagumba or kai hani matang matamdo timing chanadabagi phasna pau phongadabagumba adugumba khara tawramba yai ado sigi card sigi matungina isa su dum isagi partner ge domaina kitang ego gumba stubbornness gumba khara di yawe ba ko isa ju yawdaba sungna natte ba duna ngasagi mana problem do create tarpa matamda isa ju isagi ba personal ba matha khara sari banina problem do handle to bangam daba maga manarago onsilaga dum khana joina bagumba to ba marayna bagumba to badagi kaishulai taba wa macha dagi problem achobo oirakpa yabagi chances se leiba kwa aduna yari gai hoi isagi su personal level problem me face to biramgani headache me ama phawbiramgani adui taraga su isagi partner do na kitang emotionally stable oirakta matam or kitang frustrative or ba matam da isana yari gai di understand tawna badi hona biyo ba maram di hana dagi hawik dagi hawna already vision nama uraga leirabani na kwa makha tarakpa card na wheel of fortune hariba card reverse ta thole ekwa sigi wheel of fortune hariba card reverse sigi matungina palbi khanbiri basing se sigi relationship sida kwa problem khara tholak pa yai problem se kai no ha matamda isana pamjaba thabak ama kainoma oigani ni kana khanjaruraga oiraktaba kwa natraga na sima tawba pami kana khalaga wakhalda di sagala thabak oina pangthokpa ngamdaba gumba dumaina kitang ningba kaiba gumba sadini maktagi haidi sagi partner gi side tabu oroi sagi side tabu oroi maina ningba kaiba gumba isana ningjarambaga tawthorpaga khetnaba gumba adugumba incident khara thainabadagi like isaje wakhal nungaitraga or sagi partner se wakhal nungaitraga tainabam laitabadagi relationship ta tainarakpa yabagi mami khara uiba kwa haidi isa personal problem khara thainaraga tainabam laitabadagi relationship to ina phudoknaba adugumba torakpa yabagi chances leiduna yariga isagi moods emotions kumba se control taraga relationship tadi tainadana ba hotna biu habase side ani maki advice oina pi bako makha tarpa card ani china judgment hariba card chiga two of swords hariba card chiga reverse ta thole judgment hariba card china relationship ke future describe the way so sigi card chigi matungina isana relationship sida phasna effort thada jaraba kwa adagi mana saurokpa khotlakpa isagi partner do saurokpa nungairakta or kitang kainom tarpa matanda isana phasna sweetly handle tawbiba adagi situation do isagi su phanam nungaita boergo su khana chainadana ba understanding maintain taraga chaminana ba isagi side gi phasna effort thadaraga hona taraga di isagi effort do hoji mak natraga su tungda kwa mahi charakpa yabagi vision lei ba haini isagi partners na isabu am nungsibiba adagi ngasagi sana hona jakiba mayam do na maram araga mana isagi damukta strongly lepakpa adugumba oirakpa yabagi vision lei aduna yari gai positive mindset ta positive oiba thabak tawna ba hotna biu maramdi mana sauri e khatna re isana su sum khatna ba sauna ba adumaina mana raga sum chatlaga di negative oiba impact lakani ba future da ko aduna positive oiba impact lakna bagi na positive oiba thabak pangthok piyo ba aroiba card na adum advice future animak adum pulani ko sigi card da two of swords hariba card reverse thole
Sigi two of swords hariba card che reverse na pile B khanbiriba singsina relationship sigi sagi current relationship da problem am hekta tholakpa matam ko or khidang nungai narakta matam da isa jamna indecisive oiba thabak ama pangthok tore or kanom tawdore har kanda mi gi opinion nama ta jodi isa je decision lobong khangda bugumba isa ithana na loba decision da thajaba ngamjadaba adugumba problem khara dagi relationship da su ngasagi problem ama thoe har su kamaina solve tawno khangdaba isa je jaga amda stuck tawraga leibagi tapa tawba adugumba khara thengnarakpa yaebako aduna yarigai isagi decision je isa na loba ngamna na bohna bi maram de mi na influence tawba decision je loina ma hikta phagani har hainingai leite maram de mi du ge perspective tagi influence or toine ba aduna isage ba thabaki isage ba problem ge decision lo matam da di mi involved tawda bi de isa noina lobi na bohna bi you have advice card tagi phange ba so pile B gi su relationship ko iba current relationship ko iba reading sida loire sida dum mayam na general iba lo ba advice lotion biraga mathangi reading amu ngai minarase ngasti go na di pile B gi su matang sida lotion jarage. Thank you for watching. Hey guys, so pile C khanmi ba actually now more mapang singi hausi current relationship like bi ba singi da makta pile C gi iba reading amu horse pile C gi su like ahan da hana card che pick tower se kwa 9 of Cups reverse, 10 of Swords ko. Three of Swords kayo ni card siya reverse nga tamari chong tray siba. 2 of Cups reverse verga so sigi card che reverse lak na di am phai ko pile sigi ai kanom tang haija game ram di se thola iba card chingja hoi se bode tra do sigi ani sa si se reverse la ise yam tina daw yar bani ko sigi card ani sina chum na pick tar mata ga di relationship se da yam tina major crisis ama thoka do ne do si sina reverse pick tar mi se yam na phara bani ko okay 7 of Wands. So, si ohum se aina haizari shine sigi ohum se sigi 10 of Swords, 3 of Swords, 7 of Wands se reverse in a picture se kwai dagi para ba ne daw khai dagi yara ba ni ko pile si khan bi ba sing se reverse picture we na nungai ta ba to bi ganu ko sigi card ching chine reverse picture da ba tar ga di relationship se pura loire hai sine so sida leire card ching se do card ching se ai pile sigidamagta current relationship sigidamagta dum interpret tawzarage kai leike pile sigidamagta habado yengase ko ahamada isagi partner pile si khanbi basingi isagi current relationship laiba partner sigi feelings oi doine ba ko so isagi partner se relationship se haidi isaga hojik laiba relationship se leitringai mamangda relationship atopa amda lairakpa male ko haidi isa se sigi isagi partner gi first love ti na taba male isaga khangna jikanda many years back oi bayai or recently oi bayai ma se relationship ama da delay rami ba relationship to the mangon da magi rami ba relationship rami partner do na betray toramba gumba kwa or ma se backstabbing to biramba gumba betray toramba or backstabbing to biramba in the sense that mana yamna thazaru ba mi do na chit mangon da chit toramba gumba or mabani se am saunaraga khatnabagi blame pumba se mawada pishal lamaga tokna khibagumba dumaina yamna negative oiba way da yamna phattaba way mada ko yamna toxic oiba way mada magi first ki relationship to end tawkhiba male ba haidi isagi mamangda le ma previous relationship da yamna toxic oiba way da end tawkhiba male ba ko aduna hauji sigi leiriba current relationship se mana phatna settle taraga chatmina ninge ba haidi isagi partner sina ne isaga hauji leiriba relationship se yamna phatna settle taraga chatmina ninge maram di ma se yamna toxic oiba relationship ama dagi tholakpa ka na jagat agang macha dong na ama mok khangna ama mok nusina tawbodo ma se pam dre ba hose phasna settle taraga phasna tung koina chatminna ba yaga da ba betray tawna roi da ba trust se phasna build taw ba yaga da ba relationship ama pame ba kwa auna adugumba relationship ama isa dagi desire tawe haibagi mami khara uye tawbata bu ma se past negative incident khara thengnarakpani na trust issues khara leiba adagi adum masada kitang emotional oibagumba ko adugumba di khara thengnaba male adui taraga so dum isaga maga wakhal chana bagi matungina sigi problems di masa mathana dum solve tawjarakani bo ko matamgi matungina mathangi card na 3 of Swords haiba card reverse neba sisina isagi feeling describe tawe do isagi partner se hana mina betray tawramba mina advantage so bi kiba mina backstabbing tawrambagi vision lay haibase
Sidagi tadana isasu past da kwa sigi relationship se leitrikanda sigi mamangi previous relationship to da phasana heartbroken oikibagi mami khar uiba heart amada thang ohumna thingjallaga leirisa sisina isagi past da sigi relationship se leitrikanda leramba previous relationship da isana yamna pamjaba miduna isabu khanbiramdaba oibiyai or cheat torambo oibiyai or any form da isabu wahallambo oibiyai ko adamaina kay haini yamna nungsinana kaina kiba natragana yamna toxic chatlaga kaina ba adamaina isazu heartbreak or pain je phasna go through tawraga lae bako past ki relationship to da aduna sigi relationship sida isaje heal tarakpa move on tarakpa matamda step in tarakpa relationship ne sigi relationship se aduna isana ko sigi isagi partners tagi expectation je mayam ma thamme ba expectation mayam ma thamme means ha nagi relationship to da phangakta ba expectation mayam se isana isagi partner dagi thamme adu duga isaje hawik se kai haini heal taba move on tawagi phase ta dum leiri ba relationship ta lei ne dum heal taba move on tawagi phase ta leiri duna isagi partner sida isaje hawik se amna attach oi ba yamna dependent oi bagi mamong de uye do amu se isajo amu trust issues ko ba isagi side ta so mu lei di lei ba ko du tar ga su yam ka hena lei ba makti na te but heartbreak ko rejection and pain khadi go through tarakpani na trust issue do khadi dum isagi side ta su leidi leibo ko aduna isagi partner amadi isagi pami ba mutual wakhalon se haipe mana bai ta da tawe ba maram di ma su phasana settle to ba ba partner ma pami sana su phasana settle to ba partner ma pami heartbreak ta gi tholak pa ta ni ko aduna relationship se phasana chatmin na ge habagi wakhal se side ani mak ta gi leibagi mong ma to khra ui ba ko mathangda 9 of cups reverse haibasiga 7 of wands reverse haibasiga na relationship sida tholakpa yaba problem khara describe taweba ko so relationship sida tholakpa yaba problem khara sina kai na hamatamda isana ningjawa khudingmak thungani haibagi guarantee di leite ba haidine relationship sida ne ai sima pami sima ningjai haina sat ani makta ye khanma me ama leramgani na ko ado hoi loina makti na te do khara makhai dum thungani but isana ningjaba du da tasai phasana ningjaba sing du da ko khara makhai thungaga su ningba khara makhai thungba ngamdana lotion kiba yabagi vision leiba ko adubu chingnabi ga no maram di isana hojik ningjari ba khara thungde haina khalibuda adu thungdaba na hena phaiba maram di isana ningjari ba khara do hek thungamba matam de isagi relationship ta akai ba lakpa yae ba ko aduna like adu do isona safe tawbiba gumbani aduna isagi relationship sida isana ko isagi partner na boiro isana boiro ningjaba khara makhai di dum thongne duga khara makhai su thongdana dum chatkiba su khara yaugani na hae ba ko aduga relationship sida kalak khaman ba mi khara su adum lei relationship se lei tringai mamang da ko haidi relationship se step in tawdore haba se khangak pa matam da step in tawdana bagi damakta insin ba ko aduga step in tawdana bagi damakta insin ba amadi relationship se phajana smooth oina chatana bagi damakta phatta ba wa mayam hajin ba isagi side ta oi bi or isagi partner gi side ta oi bi mi oi khara lei khre ba aduga ma mi oi sinduna relationship se lei gi dana bagi damakta relationship se oidana bagi damakta yamna hotna khi ko adubu isana wakhal ba compatible oibagi matungina relationship se leiraba matung sida su hojiki mi singsina kalak khaman madi faudi kamaina kari tawraga phattaba oihan singe haibagi wakhal se khandi ba ko moigi mindset ta ado mi se stranger di oiroi isagi partner sigi khangna chana mi oibi isagi khangna chana mi oibi adu stranger di oiroi ba ko amaina mi se khara di leibani na moi se tumina di leite dum relationship sida ingna chikna pan ki base moina kalak khaman ba du gumadi phawe duna kamaina yengshin sige kamaina khana hansige or kamaina problem to ansige habagi khallaga leiba kangbu khara leiba ko aduna yariga relationship sida any issue ma tholakpa matam khana chaina bo oiro nushina bo oiro sauning bo oiro adagi thaba amta bo do bo oiro ko mi gi influence sa trikanda isa gi marakta hana communicate to thoga isa na hana trust thambiyo ba ko haidi mi atopa na ngangak podo adu do trust tawdrikanda partner ani sa isa gi marakta hana wari sanoknaraga isa na haibado hana trust tawna na bohna biyo ba maramdi mi se kaya ka hena aphaba sanga se or aphaba khangna chana mi se lei tabagi mong na relationship da kala khaman masna ya bagi mong na tawe ba ko aduna mi gi influence ta hana chatluraga di mi gi wana hana trust tawraga di relationship ta kai ba lakani ba ko aduna yari gai mi gi trust tawdrikanda mi gi wata drikanda isa gi marakta hana pau phodoknaraga isa gi marakta hana wari ta thok ta shin tawbiyo ba ko sisina pal si khanbir basingi relationship ki future ki vision ne the two of cups sari ba card chitole e ba two of cups sari ba card chigi matung ina nga sagi sai sana trust issues le basing do fasna build up tawraga chat pangam ba adagi mi thaza drikanda isa gi markta hana thazana ba thamba relationship se understanding ama fasna maintain tawraga chat minaraga di
tung koina phasana isa isana pamiba settle oiba relationship to adu oina chatminaba yabagi mami leiba maramdi isa isa se compatible oi wakhal chanai ko taw ba khudi mata wakhal chana badu oi aduna phasana tung koina chatminaba yabagi vision ui tawbata bu ngasai gi isa isana trust issue sing do handle taw ngamdraba madi mi ngonda hana priority piraba mi ngonda hana trust tarabadi relationship se toxic oina negative oina even breakup phawba lit tarak pi yaiba aduna ngasai gi sigi problem mayam se avoid tawna ba madi solve tawna ba hotna biro aduga relationship se healthy oiba afaba way da puna ba hotna biro haiba se cards tagi phangi ba kwa positive oibagi vision na su hen di chauna leye duna positive oiba rom se chatna na ba mayam na dum palsi khan bi basing na phasna hotna biro aduga palsi gi su relationship ke reading se ngasi oina di matang swai da lotion jerage stagi low ba ya ba general advising lotion biraga mathangi video mo ngai minner se ngasi oina di thank you for watching my video. Stay tuned for more. Bye bye.